लेबाक असिदा लेप्तने हेंगलक्लिबा थाउगी ममल कक्थनबा ऑपोजिशन गवर्नमेंट अपील तौखरे ngasi opposition gi member singna diesel petrol amasung LPG gi mamal wangba sina leibak sigi miyamda chauna awaba ma ohele maramaduna tangai phadana sangba polam sing sigi mamal hanthana ba government ta appeal tauri petrol amasung diesel gi mamal asi hokiba thama pal si leptana hengelali opposition party sing amadi samaj gi section kayana government ta consumer sing gi awaba si koknaba excise duty hanthana ba wafam phongdoknaba leikhrabani Lok Sabha da Finance Bill 2021 gi debate tawna khibadu da saruk yakhiba Supriya Sule NCP na hai petrol gi mamal da lauriba excise component asi liter amada lupa 35 gi maya yore aduga value added tax na Delhi da liter amada lupa 38 gi chang da lauri government amasi gi excise duty wang na leiriba si khanagadabani haina mahang na haiki mahang na government ta petrol diesel amasung LPG cylinder gi mamal hanthana ba appeal tauri Employees Provident Fund EPF aina khangnariba amasung Voluntary Provident Fund VPF aina khangnariba sigi lupa lakh 2.5 hena contribution tawba singi mathakta tax lawnaba government na warep lawkiba du khanthanaba mahak haiki Finance Bill gi provision singi matungina lakliba April amadagi masak khanglaba Provident Fund namagi employee amana lupa lakh 2.5 hena contribution tawrabadi madu tax thiningai oi BSP gi Ritesh Pandey na su petrol amasung diesel gi mamal wangkhalakliba issue asina lairabagi sengau da mai sure haiki government na excise ta sada nipunipan gi sang da hengalakpa sina petrol amasung diesel gi mamal ka hena wangkhat halle masina lairabada chauna awaba pire haina mahang na hairi TRS ki nama Ganeswar Rao na su petrol amasung diesel gi mamal wangkhalakliba si hanthana ba demand tawki Rao na su government ta lasing pusilakpada lauriba duty asi hanthana ba khanana ba appeal tawki Sahi 2021-2022 gi budget ta government na lasing pusilakpada sada tara dagi tara manga gi sangda import duty lauri atopa pawmana Bangladesh ki Prime Minister Hasina Hatna bahonaba militant tara mari sibagi chairak pi na ba kona lauthokre Bangladesh ki Prime Minister Sheikh Hasina bu ingsok lising ani da leibak sigi kha nongchup thangba sarukta leiba mahaki constituency da Hatna bahona kiba Islamic militant tara mari sibagi chairak pi na ba Bangladesh ki court amana leibak pokuni mita lauthokre Lona thing balai trabadi khudam ama oina ba verdict adu firing squad amana thabak oina pangthokani haina Dhaka gi speedy trial tribunal 1 gi judge Abu Jafar MD Kamru Zaman na lauthoki makhoi gi marakta mapal di YL adu thengnana ba jail dagi court ta puraki madu natraga mara leiraba sing adu Supreme Court ki ayabagi makhapona hojik chatnariba mong gi matungina thori yalaga hatkani haina judge na haiki Bangladesh ta chatnariba ni ong gi matungina sibigi cherak sing Supreme Court na review tawi Mara leiriba miyoi punamak adu lona yadabani haina lauthokhraba harkatul jihad Bangladesh ki miyoi singni Mara leiriba tei militant manga adu michen oiduna leiri amasung masha yaudana while sathaki amasung logi matungina government na hapa lawyer singna makhoi gi case paiki miyoi sing adu pharba natraga sangjaraklaba matungda verdict adu thabak oina pangthokna ba judge na order piki harkatul jihad Bangladesh ki miyoi singna English singani gi July 18 da leibak sigi kha nongchup thangba Gopalganj gi Kotalipara area da Hasinana Mikhal ga mari leina na wangang ga da lampak ama gi manakta kilogram 136 lumba bom ama phungki atopa pawmana sanction thamjilakpagi matang da China na foreign diplomat sing kokhatkre China ki Xinjiang province da mioi bagi hak khongau nei haiduna United States European Union Canada amasung Britain na senior Chinese official singi mathakta sanction thamjin khraba matungda China na ngasi foreign diplomat sing kokhattuna protest tawkhre hairi nahuna na sanction thamjilak libasi China gi miyambu thina tawba amasung mingsa thian ba amani China gi miyam na masa gi jati gi interest amasung ijat ngak thok chana bagi damak pukning lep libasi taraina loroi dabani Apangba masung napal tauba matamda madugi mahi su phangani haina foreign diplomat singda khangan ki haina Chinese Foreign Ministry gi spokesperson Hua Chunqing na phongdoki Foreign diplomat sing kaukhalaga protest tawribasi Chinese amasung Russian Foreign Minister singna leibak ani makki mayokta sanction kaya thamjilakpagi matangda yaningdaba phongdokhraba matungdani China gi kharom da leiba Nanning city da China gi foreign minister Wang Yi amasung Russian foreign minister Sergei Lavrov na news conference ma da wangang bada mapan gi leibak singna yaning da ba phongdorok pa kaya reject tawki Maikei ama khaki oiba mawong da sanction thamjilakpada leibak punamak na madugi mayokta leigadabani haina Wang na haiki Russia bu mioi bagi hak khongau na ba amasung Ukraine gi mayokta landa bagi damak nongchup leibak singna sanction thamjili yamna kanna yengsilakpa maramna China amasung Russia na mari hena sesina ba honarakli